ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯒꯤ ꯄꯥꯎ ꯂꯧꯕ ꯆꯪꯂꯨꯕ ꯏꯝꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯑꯅꯤꯗ CRPFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯐꯝꯈꯤꯕ EGM ꯑꯃꯁꯨꯡ ꯑꯝꯖꯨꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯇꯔ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯄꯥꯎꯃꯤꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯕ ꯐꯥꯎꯕ CRPFꯁꯤꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕꯅꯤ꯫ CRPF ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ FIR ꯑꯃ ꯐꯥꯏꯜ ꯇꯧꯅꯕ ꯑꯃꯁꯨꯡ ꯆꯦꯟꯅꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯇꯛꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯣꯏꯅ ꯄꯥꯎꯆꯦꯁꯤꯡꯅ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯍꯥꯡꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯈꯨꯠ ꯊꯥꯔꯛꯄ ꯑꯃꯁꯨꯡ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟ ꯑꯃ ꯄꯥꯎꯆꯦ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯐꯣꯡꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯍꯥꯡꯍꯜꯂꯒ ꯐꯣꯡꯅꯈꯤ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕꯒꯤ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯏꯕ ꯊꯦꯡꯅꯈꯤ꯫ ꯄꯥꯎꯃꯤ ꯐꯨꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ EGM ꯑꯃꯁꯨꯡ ꯑꯝꯖꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯈꯤ꯫